Khul Ngakpa Phaba Yaroi Amadi lamdam asida NRC mapung phana Chatnahallu Haiba yaona tonganba demand kaya touraduna Meitei Victims Moreh na shinduna Singjamei Kongba Road leiba Athletic Sports Association ki shanglen mamang wakat meepham ama chathakhre wakat meepham aduda Khul Ngakpa Phaba Yaroi athubada NRC Chatnahallu no separate administration amadi resettle IDPs haina thaba placard sang sizinaki lamdam asigi tonganba mafam dahangba relief camp singda changzafam lawna leiba kayana Yaduna Chathakhre wakat meepham aduda saruk yakibi Moreh ward number 7 Tural Wangdagi ahan them thoi kobi IDP amana hai hojik Manipuri gi Khongjang kayada Khul Ngakpa nahasing fagatpagi thabak ama chathakhre ase athubada lebiyu Khul Ngakpa sing ase thoraklam jabati ngasi lamdam asige micham yam ina hingba ngamliba ase ngamlamdabasu yai Khul Ngakpa nahasing fanaba hotnarabada madugi mayokta lamdam asige mama uigisingna matam phumnamakta chongthokna lepkani hainasu mahana makatana funduki Jinga tamyada nakna leiba khunjingje tungduna da leitana leiba ngamamoi hairiba isasinge thagat pigraba matungda aikoina isasinge lokthokanda makoina tawang ba thabak torokpa matamda aikoina huji isasinge phaba yaroi haidana huji mama ama oina huji isasinge phaba matamda isasinge damakta chongthorakani haibase mama ama oina haijage asina harabada aikoina moreda hanjanbiyu haibase mamang dagi haraga lai ngasi maksu khoi moreda hanjanbiyu haidana haijari aduga aikoina huji Moreda changdringai matam chidadi aikoi relief camp da leibanina isasingi awana mayam se khoi mama wa mateng pang thokjarakani thoksu thokani ngasi maksu pina phamni ba cha phaba yaroi habi darana phamni ba se